Kuki Khutlai Paiba Singna pharaga Meehat Thina Hatokpikhraba Meecham taruki autopsy report da ahum amadi nongmei maru na panbagi dakpham leirammi ahum amana autopsy report ngainari NE now na piba report amagi matung inna laikhidraba sing adugi manungda chahi ani makhai khakta ngairiba laisram chingkhai nganbagi maigi sarukta nongmei maru ama panbagi dakpham leiramkhi mahaki thabak amasung khutta thangna thinkhibagi mami leirambata natana mahaki yet thangba mit yauramde hairi masigi mathakta mahaki khudangi sarusu teklamba thingnakhi Autopsy report adugi matung inna mahaki mai kok amadi thabakta tongan ba khulai singna thombagi khudam fangi hairi nakalamarumda masagi chahi kunmanga surabi laisram haitomigi thabakta nongmei maru ahum pankhibagi dakpham leirammi mari suba nongmei maru aduna mahaki ningzonda pankhe nongmeina panba aduna maram oiraga mahaki thamoi thabombi amadi thabaki saruda tamthina sokpadagi ka hena I thokpadagi mahak laikhidabani hairi amaromda masagi chahi 65 surabi yurembam rani gi masada nongmei maru manga pankhibagi dakpham leirammi nongmei maru sing adu mahaki kokta ama thabakta ani pukta ama amadi khudangda ama panbani hairi Haujik laisram lamnganba telem khoibi amadi telem thajaman bigi autopsy report ngainari hainasu pawasina makatari